Picturesu Henry na namdana table box aduki khukraba manungduda lolankre. Thembi pakhatna. Sir, uhamta ngakti kedorazano. Tasengna Newton bu thembi na kaurakpani. Thonga lonsin kibaduda pakhatuna kaubani. Newton da mukso. Sir, thong sem tangbiyo. Henry su hatu laklaga thong du hangi. Mana thong hek hangbaga Newton ga thembi ga anidu Henry da yengde manung da picture bu kaidauri haina sensilai. Henry anidu gi maong du khangi khangdaba saraga. Newton khangai khangjin da hairi. Sir, angang ama lehobududi. Henry na. Kaino mari chatkradudi. Thembi na. Sir, aina tiye picture ne. Henry ya maong mana. Ha, amadu picture ko bro. Masu chatkrene. Newton suklap tawna. Kayang kuirage. Huranba mi amana wahai chamagi paukum piba ngamabasu. Masana masa huranbagi maongdu uthokchei haibaduni. Henry mamaidu humang kangkhalai manaton du paiga. Mado chatkrai se tadro. Newton na. Taya sir, layogde aduna hangbane. Henry sauba saraga khonjen du wanglap tawna. Kaino, madu angangdo kai chatkraba. Ma soidrabani. School de tathokpa. Wahai du tabada thembi pakhatna. Nate sir, toilet manung da lerambasu yaye. Asi hairaga manung da amuk yengi aduga prap chatkre. Newton na. Sorry sir, khara yatkre. Henry na. Kaisu kaideda. Newton hek chatkibaga Henry sor sang na hondoi. Siramnida. Somde Henry thongdo amuk ngasilaga picture gi manakta laaga. Macha thonglo nang class chango. Picture mangaktu leithok thokpa yadre. Ayo sire kaka thokpa yadre sidi phajare ne. Henry pakhatna. Kaino hasibo aibu ngasi kedaure habano. Henry su picture bu kanna chingthoknaba tauri. Tanja aduda thongdu lonsinlamdabanina hangaga satra amana. May I come in, sir? Henry tabanate machindu pangang da ngangi. Kaigi school kabano nangna sida lakpaga haurene. Hayang dagidi ne kabi yaroi. Thongjinda lepiba angangduna ngambitu lakthoklaga. Ha, kaige? Henry mana ngangi badu picture dani. Magi masadu nakanamada thairaga laibanina angang adunadi Henry bui. Henry na. Aigi nuksibi minaga uhanba yaba nateko. Wahai du tabada lepaga leiramba angangdu Henry da khara hop chaba anganga oibaga chinsilaaga. Ha, asengba. Henry su khonjel du tabada khangbai kaiboi tunghallaga. Hoima sire. Angangdu iranga tawraga ikairap tawna. Sir, se aina nahan kay school karaktabagi lipni. Ado hayengdagi sir na kara anu haibanina ay kara aroyi. Henry mamitu lakthoklaga. Ha, kaibo? Angangdu ikay na prap chenkre, ayaw na chenkre. Henry ngakna. Ngasisibo kay namino. Picture put pagdura aga sauna. Ho noy na pagi numi. Khang ni ba nang siyengo ba? Henry gihantada na. Kaibo? Picture pairaga. Taning di. Koyo ba nang koyo ba? Ay na tawbo da yengo. Asi hairaga picture thokre. Picture na class da changakpada mayamdo tingak yengai. Ilizana. Oi, nang sida law. Ay ro. Eliza yamusita na. Ahoy. Picture mamit ani di kuzilaga hairei. Kay laundry no aduna. Eliza na. Napalon. Picture nok laga. Oh, yam phayi. Eliza kondu yak na. Mine la odi kok lak pa yadro. Picture su kem ta thausa dana changsilaga. Kedorage.
Namito kai ni khango nang nang ngi ba mi do Pictru ngakna kai bun haisa anu na khum lai sakyan ba Hitler do khangbi ko Pictru na adu kai dorage asi hairaga Pictru lai thoklaga chatpa hawi anu na maana akhoi Elizagi aduga nang da khangadaba mana akhoi gi principal sina aigi wahai du tabada Pictru khangaude nungshit mung yangna laishilaklaga anugi mamai duda kina thinjilli minai macha sala ngasi ko soiroyi Eliza phuk hogolaga Pictru gi mamai da khutpang na tharai aduga maya chiklaga si oiradi pharabanam Pictru na abu onsilaga thage tawi adubu anuga Eliza ga moyani changaga Pictru bu inthorai Thembi sangsilaga yam ingna Bhai yare to moi gumba third class amaga ne ekhoi gon sina dong nati Elizana ha yam first class ni ko ibema lawai nu pi Thembi di kaya adumbada kok thada di masadu larik ta kaida onsin na leizai mana onsin laga su chado gi tawi maramdi ozagi machani haina phauri bani Jonina Yare da noi shuo ngasi ko Elizana amuk onsilaga ngasi kai dok doi ba tompo khoi su Eliza khoi bu khok tak chana o acha po lai bige Thembi na mamitu phaine yengai adu ubada Jonina Yare bai amase ingit iranga tawri amuk mai horane ba tompo na is kaya da no saksidi mane am koi bagi maong dani Atai lari bai asigi Eliza haiba nupi sa yengo ai ma soidana di logane ba Johnny karem dana ha fajani nang lohong nongan baga thonga cha thopiram ni ko chalo ada aikoi se yam nu pa thok to bai moong da matam du da khangni bo tamo kaina ne thun sidana paga ina hange sala Pictru mamai du ngak sangangi haukiba class singdu Pictru mamai du sadana makhutuna pairaga lei class loiraba tungda mayam du mathang thoglai Thembi nungaitana bai nang kem ta khanganu ko hayeng school amuk laoi ko Pictru nokfe tawraga laki nang sula ko khangni dana moi aina tapna tawrakpado yengo ba moi Thembi su wakhal khara chawthongna aikhoi ni suradi phadoini laik laisu mathong khangdaba moina pongdana kayam pongnige example singduna ani do wari sana thoglai tanja duda tunglomdagi khonjel amana noyani amtangai ko Pictru ga Thembi ga ani do chap lepi aduga yengthorakpada Newton magi pocket humlaga leplambadu ubada Ani do khangboy kaiboi chendoi gi tawbi Newton suklap tawraga Noi ani da natro ai na ngai khwai se Thembi di tumina lei Pictru di chena ba tawri adu bu Thembi na makuttu pasilaga lei Pictru kirum tawraga mamai du sabagi makut na mana pairaga Thembi da chirol tawrai Bhai ai kenom tawri chatlasiba Yaroye amuk phune ba adoni hena phuni phasana kaino do hangse Pictru masadu ping choninga bani Bhai la oba mana kaisu tanaba phangoi ba hayeng school la oisiba as nang sidiba wathi tawnu bai madu yabo osana tiye ataiga mana da bani se nayumda la aga phudoi ni ba ani do ngangna ringai tanja duda Newton moi gi manakta yoshilai moi ani gi maong du ubada Newton maya chiklaga Mina gang sa ise kayo uge Pictru mamito kana usilli masadu kainom tawrabani pakhatpa kivana sumhilgadu paithoke chongabani khang mangamlaktraduna mapidu sadum taraklabani tasengna Pictru bu phuruba natte khablai Newton ngakna Pictru gi maong du yenglaga makhutuna Pictru gi mamaida thamlai Pictru gi mitadi Newton bu hingchaba amo oina ure mabu phudoigi hatoigi ningdana
masadu gyan mangna leimaida haitharei mataududa Newton Pictrubu ngai aduga pakhatna angang kedorage nang ha kedorage thembisu kapkhalai tasengna Newton mayam mangdi ikaiba ama yaurabani mayamduna mangonda yengbada loiri Newton khoiram khoisaunana mase koki problem gumba leibro thembi kappaga no sir mahadum amta leitabani Newton na se nanga amo ai ising lorake asi hairaga Newton ising lawba hogolai aduga yam thuna chenchatte ising bottle ama lawraga purai Newton na hatu hatu yaurakpada thembi mamittu chapu mu lauthorai nakanda yengduna leirammi Newton na anga amadudi wahai asi hairaga thembi na yengliba maikai adom da yengi Pictuna mathun thangalaga chenbadu ubada Newton makhutta pairamba bottle du kanna naikhairaga laktana langki aduga maya chiklaga asu usitaba ngasi fawda ingonda kanagum amtana singnaba yaudribani pikhraba angang nangna Picture amuksu magi band manungdagi mangaktu thindoklaga yengai Newton mamittu imu nganglaga charamnaraba nongshagum yenglamba ubada Picture mamaidu amung lotkhre asumna numittu Picture Newton gi makhuttagi nanthoklaga laabani somdana Henry yum hek yaubaga masadu khoirang khoi saunana dress kadu amato hongdake ngakshamda yaliba taidu lakthoklaga laktana langki aduga common room duda hangat handa chatlaga Picture bu halakpa ngaiduna lei muthine ising glass ama puraga lai daria isingse ima hoidi thabak chani hairambane Henry ising de lawraga thai muthina itai ma macha lakchubo wahai du loiba nangde Henry ising thaklamba glass du laktana langki muthi pakhatna daria kaidorage kanana kari hairage Henry tawfom khangdana masadu pangsauda sauningba haigadra sofa da changsilaga phammi aduga luktharaga lei muthi amukasu daria kedobu yaurage Henry khon galapna yare muthi ai ngayakta tumina lege nangna thawdo tawru yadro muthi machinda murum solaga thaini hongna bido kawkhre khanmani amu hawri tawrise Picture sala aga hidak thanda yaroidori talaktuda Picture chong dana isai sa aga changai para phade chairasu aibo lamheli haina nganglasu aibo isai du loiba nangde Henry na sounding baga sagla ibai sai duga tan chana rura mali Henry tikhatana lauri isai yam sakning bro nang Picture di Henry sauri haiba kemda khangbanate suktok laga sakninge ho sakninge Henry su ngayaktang duda khanthaba ngamhaude changsilaga Picture gi chuba du kanna chaplaga mina haise kaino de hangde aduga machinga khumdana shala nang Picture naruraba mali ngasai mamaidu khara naraga leibaga makhongdu thillaga kaka thado ai sireba mi hale ai siba tari amta kanbiyo Henry sauna sini haina su kiribana nanga si hatolaga phumni ko nanga mahatpadi kaishuna te khangaba hinawa mahatpaga chamane Picture kaplaga ai bu hatopi gano ai siningdi sida uyang wali adugi saru yumda thinbiyo achakpa maida gi hejin bagum thokre Henry asawba phathaba ngamdana Picture da khut thaduna phurai Picture su angang naga oire mi hatpadagi heli khailaw lawduna kapli ai sire ai bomta kanbiyo muthi su tumina yengduna lei tasengna nungaibadi natte Henry na sauringai mana changurabadi yararoi khanani Picture kappaga muthida yenglaga muthi ai bomta kanbiyo muthi su nungaitana mangaktu nomi
Pictru sound yenglaga hairei. Nang aina sirakanda nungaini ba nang? Tamnara hatki ba nang? Henry Pictru bu phuraga. Nang hayengdagi lairik ka tamba yaroi khangaba. Pictru makhada famlaga kanna kappi. Henry su magi kada changkhre. Pictru bu sauningbagi mayaina hanna fawba yenglamdre. Muthi Pictru gi manakta changsilaga thembiri. Pictru yare se to kagi kapino. Darina yadaba nang kaidawrage. Pictru kappaga. Chintirakani thaningdi chalo. Aingonda kemta haibirakano. Ai taningdeba. Muthi sufana themi adubu Pictru kappa tokti. Machindu pedong ngangduna sumlei. Henry su masadu fresh oithoklaga. Tumina towel duga phamungda famlaga laptop ta karigumba khara yengduna lei. Pictru su thongsin panda leplaga suktok lagi yengduna lei. Henry amuksu Pictru da amuk yengi. Pictru di mabu themlakadra khanna leibani adubu hanna faw yengakte. Pictru machinda solai. Masam khara haujarise. Aina tumingida mai thadoktoini. School ga karoiba. Mana kaw haige hairaga amuksu mi khanaba hawine. Mi kaisu tawjadabasida. Henry mami tu paini ngai madu ubada Pictru machinga du fairaga. Ha sakta asiga nushini kaina khali malene. Asi hairaga Pictru school dress ka hongdokti. Magi phone akaibadu pairaga balcony da thokre. Henry kaya yengude masadu tension lairebanina. Pictru magi contact list da changi. Aduga heavy dada thaba number du da dial tawi. Heavy dada duna. Hello. Pictru kappaga. Hello dada. Kedorage kapide. Pictru Henry na phuba mayamdu loina tammi. Kaino ne kaka do ngau jalo. Angang dobo mahak kami khairaga hat ke tawi haisibo. Pictru machin ga du tumthok laga manap ka du thot chingkhatlaga kapngang toraga. Makok to chakpani ngasi ai siram doba khitangai laina chalini. Tasengna Pictru heavy dada dubo koina gi nusinage khana tawbanate. Icham chamna marup amada pau tambagum tamjaribani. Facebook ki nupaduna su Pictru bu machal magni khallibani. Magi ngawng zaba ngawni ngangoi khangdaba matawduna hena nusiba phawi. Nupadu noklaga. Masidi ba ai nanga wari sabase yam nungai yam su chammi. Nungai tabaga loina kauthui. Ado dada ai nang yam uningi. Ai su nang uningi. Nongma matang chawada thengnase. Ichan gya chapot mayam su leibidoini. Pictru harauna. Thengnase. Ai khoi kaka galaki. Hoi. Ado noi kaka na mu phubiradi. Phuroida. Akhoi kaka se yam phabani. Mana sauradi yam sathiba. Ma sawo pharagane haigiba. Laki ko. Hoi. Ado nang su halak tangai haidaine. Pothajaro. Hoi dada. Ngaiko nang kai ngada loiba nangdi Pictru na phone du kakhiba na hali. Asumna Pictru na ka manungda changaaga dress du hongdoklaga mingshel mangda phamlaga Henry na ngasai phugiba singdu yengi. Aya CD asiba jangi. Henry mamittu suklap tawraga yengai. Pictru su Henry na yengi khangna acting ga du henjili. Hanaba singdu puthok laga. Ai siramadi pharamdawni sumaina hingdok saru. Mana ngangi du tamna ingnaga haiba nate. Law khongdana ngangi bani. Henry thabak tawribadu tawfom khangdre. Aise hingbagi kanadaba mi ni mi. Henry maya chiknaga khondu kalapna. Hingbagi kanadaba nang hatopiro. Pictru khangpre khangi hat ke ni haina su ki ba mali phu hawalaga. Nati ai siningdi hatokpino. Henry Pictru gi maongdu urage hena sauningai phu hawalaga. Nupa na hada lona thukna yengmana kaliba. Irang tawbusu yumdadi haite. School dana amuk toy banang. Pictru Henry changsilakpaduda kiduna maningda halli.
Henryꯁꯨ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ. ꯄꯤꯛꯇ꯭ꯔꯨ ꯃꯤꯡꯁꯦꯜꯗꯨꯗ ꯉꯥꯔꯒ ꯅꯞꯄꯒ ꯌꯥꯝ ꯀꯤꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ "ꯀꯀꯥ." ꯍꯦꯟꯔꯤ ꯃꯃꯤꯠꯇꯨ ꯏꯃꯨ ꯉꯥꯡꯅ ꯀꯩꯝꯇ ꯈꯨꯝꯗꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒꯤ ꯇꯨꯡꯗ ꯌꯦꯡꯉꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ. ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯤ. ꯄꯤꯛꯇ꯭ꯔꯨ ꯑꯔꯥꯞ ꯑꯈꯪꯅꯅ "ꯏꯃꯥ!" ꯍꯦꯟꯔꯤ ꯄꯤꯁꯨꯃꯅꯤꯗꯨ ꯁꯨꯛꯂꯒ "ꯀꯩꯅꯣ?" ꯄꯤꯛꯇ꯭ꯔꯨ ꯇꯞꯅ "ꯑꯩꯗꯤ ꯇꯨꯡꯗ ꯑꯩ ꯂꯩꯔꯝꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯕ." "ꯀꯩ ꯍꯥꯏꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯅꯪ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯕ꯭ꯔꯥ?" ꯄꯤꯛꯇ꯭ꯔꯨ ꯈꯪꯗꯦ ꯍꯥꯏꯅꯁꯨ ꯃꯉꯛꯇꯨ ꯅꯣꯝꯃꯤ. "ꯈꯪꯗꯕ ꯋꯥꯔꯥ ꯅꯁꯥꯅ ꯉꯥꯡꯉꯤꯕꯗꯣ?" "ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ..." ꯋꯥꯗꯨ ꯃꯔꯛ ꯊꯠꯂꯛꯏ. "ꯌꯥꯔꯦ, ꯑꯩ ꯑꯗꯨ ꯇꯥꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ. ꯇꯨꯡꯗ ꯌꯦꯡꯉꯨ ꯍꯥꯏꯕꯅꯦ."